Amaromda MP Sanajauba Leisimbana Fongdorakpada Iramdam Izati ki sokadama mangadaba oirabadi fam konduna kakleiroi haibasini makna makatana hai makna khwaidaki pakhatchabasing leipak miyamgi aningba apambagi mayokta chatpa haibasini makna BJP da yauzarabasu nampu safu torokpa leitri torokloi haina sukhale karingba torokpa taragadi Iramdam Izati gidamakta lepkani haiki India se ning khatam kana matungda 1949 sida khoi Maharaj Bodha Chandra se kauraga silongna kauraga merge tawgiba adu maina khoi gi ningthau sisu adu magi history ma thokatra kai bagi myamna khangna ba hum ga leina ba so ai sida ining thona sima hum jodi adu ba ma leire gi adu gi ityas ta amak pa musu oyogni ne khali ining thona sai da kari habi ning balen masidi woro aramdi ngasi khoina se Bharatiya Janata Party di yaujari adagi ekoi tauba yaba tauri India gi interest Manipur gi interest tauri adubu aikoina yaningdaba aikoina tawhaningdaba pot aigi leibak mangadaba adagi aigi praja sokadaba adagi aikoigi Manipur gi adugumba kai khono puno mangadaba wargadi aikoi adu party darkar lerate aduna even I this same Hajari dun. Sida ay ipai po hagte tigi si ibnu pakumo papal sinkalaga silay. Masi ay na sinkalingi na sinkal pasunate. Ay na sinkaling din na to pasu yaro. Sinkaling na pangdin sinkal pasu yaro. Si adum laaban. Adum masi kana gumba koy gi se koy gi party gi oro center gi oro state gi oro leader amana. Masi finance to. India firan sinkalo. Natraga Bharatiya Janata Party firan sinkalo. Kaya hire gadi. Ado ay tadi koy kaisu compromise laiti ko ekoi na ngasi ranti yaujari sidi makoi gi kai khunu bus koi thangani ekoi gi kai khunu bus nga piu ado ai dati nasi natadna pangnam da namjal laga adu pangchat saga da budi oroi aduga ekoi na aina khwai da ki jabs ai gi miyam ai gi leibak moi soka dawa ade moi gi interest da ekoi gi akai bula ka da legadi adu di koi hana kai do koi ada ai du MP ni kai na ade koi ada ai du da adu khudong chaba phang kana ko ada pallaga lero aduna koina haijadaba singjadaba dagi ngamjadaba dagi khara aikoina soigi ba yorok pudi ai mi banina adu di mayam sunga piu aduga khangba jaga dadi aikoi kaidong da aikoi gi sakdam adigi aikoi gi keno aduga tausu taude masi aikoi Bharatiya Janata Party se seng hargadi aikoi si yamna aikoi gi regional oiba potse masi makoi aikoi da Sengwalu